Arambai News Guwahati da Maitelongi Pau Tabri Singh Bui Han Handu Maktada Chingangbam Suzitrani na Kurumjari Huzinga Sigi Samlapa Maruba Pau Singh Lowirase Lawliba Ningthau Kaba Numit September Taruktagi Assamda School Amadi College Sing Hangba Horagane State Asigi Health Minister Kesap Mahantana Class Hogodoriba Sigi Section Thorangoina Ahakpa Orderama Ngasi Thadorakre Ningthau Kaba Numit ki mamangda Lengaki employee Khudingmak Tangai Fadana vaccine kapthokadabane vaccine marang kaina leina kari maramgidamak kaploidoribano hainasu wahang hanglakhi government tanatana non government amadi private office sing loinana business establishment sing so vaccine kapthok labasing khaktana thabak tawgadabane office mamangda we are vaccinated haina thaba self declaration amasu thetkadabani haire Yamdrabada vaccine dose amadi kapkadabane matamna yadabadagi natraga nangnadabadagi second dose kaptaba aduna ama oijakre hainasu panki Magi district ki DC singna office dukan amadi kaithel na chingba kupna panagane amadi order ngak tabasing ahak pacherak pinabasu khanghankre hairi school college ki oza mahairoi amadi staff singsu vaccine kapthokadabane ngase Karbi Anglong gi lalholuk taruk ki ruchingba singa Delhi da chukti tongnakre KPLT gi faction ahum habadi UPLA KLNF amasung PDCF ki luchingba singa Home Minister Amit Sahaga Santi chukti tongnakhiba seda Assam gi CM Himanta Biswa Sarma amasung Karbi Anglong Autonomous Council gi CEM Tuliram Ronghangsu sarukia ke Amit Sahana phongdokhibada ngasi Santi gi chukti khuyek thanakhiba siga loinana Karbi Anglong gi lalhulup manga gi kadar lising amamukna khulai thadoktuna mainstream da halakre hairi CM Himanta Biswa Sarma Delhi da Paumishinga Wari Sanabada Pankiba Yamnamak Maruiba Wafam Amana Alpha gi demand de Pibangambage Kazik Wangmadane Adubu Pares Barwaga Santigi Wari Sanabage Asade Yamnamak Chauna Lay Hairaki Ngarang Hindustan Paper Corporation HPC na Jagirot Paper Mill Amadi Kasar Paper Mill gi employee singda nimit 15 gi manungda quarter sing thadoknaba hairakiba matungdagi quarter da leriba singna akanba irang haurakre Hogiba tha yankai taruk thingzinduna lerakpaga loinana tolop phangdabadagi employee sing yamna magwana hingduna leraklibane numit 15 gi manungda makhoi kadaida chatkani hainasu pendana wahang hanglakle yumdi thadok loi ngamlaga hatuklamosu hairakle ngasi Minister Piyush Hazarika na employee singa state lengak na lupa crore chatruk yankai piragani aduga liquidator singa su wari sanagani haikiba wafam adubusu palladuna Selfamadu Hana Pithok Labamatung, quarter Tadopui Wafam Kanagani Haina, Pepper Milgi protester singna Laurakli. The Sengna employees in Gipiva Masuki Matik Sok Labane, Machamasu Lariktam Hanbadi, Laradana, Nomgi Charani, Chananabagi, Torang Sindofauba, Namlaktrava Matamne. Assamgi Rasnitida Anoba, Tinsinaba Amadi, Kaiduk Nobagi, Torang Ama, Uba Fanglakle. Opposition gi Grand Alliance tagi AIUDF pu tanthokre adubu Congress na Akhil Gugoi bu lokshinbadi pamdre hogzigoriba phimasida Akhil di out oikre changlakadoriba si Lurin Jyoti Gogoi ni hogzik phawda Lurin Jyoti Gogoi na tangdangba firep amata phongdoraktre phongdokpasu lugodori maramdi Akhil Gogoi thadoklamba natraga punna hek chatminadabada achowa issue ama oirakadoribane Adubu Congress ki Maikai dagidi Akhil Gogoi out oire sengdorakhiba sena Lurin Jyoti Gogoi na Akhil gi wa hogdokpada kanaroi dori Tasengna Raizor Dol gi Akhil Gogoi asi kanagumba party amatana thazaba ngamdraba ngangningba tangangba amadi phireb leitaba mioi ama oina urakli Piyamasida opposition mayam punsindrabadi yamdrabada sit tarukki by polda karamna BJP bu thatpangamgadoribano Lupa crore chama changna Anoba International Stadium ama Guwahati ki Chandrapur Thermal Power Plant premises manungda saragani hairi. Ngase Emmanuel English Higher Secondary School Poilapulda handak Indian Air Force da flying officer oina khalakrabi Maria Begambo taramna okpagaloinana kumsi chehigi Teachers Day gi thoram school asigi auditorium hall da pangthokre. School asigi principal Uri Ray Singh amadi management committee chairman N Govinna daisafam kiba thoramasida Nehru College ki potharaba oza Dr. Potsangbam Rajbihari Singh na special guest oina saruk yaki English ingani kun thoida sub junior state level fencing championship ta goal lorokiba school asigi mahairoi K Aditya Singh da lupalising mari Third All Assam Thai Boxing Championship English ingani kunda goal lorokiba H Sopon Singh da lupalising mari loinana NCC cadet
asasman chakmada lupalising ohumgi mana piduna pungning wakhal thogat piki O Nita Devi class 8 Nazira Begum class 10 KH Rose Singh class 7 L Malemganbi Chanu class 6 amasung Mahfuz Ahmed class 9 busu manamathum piduna ikai khunaki School asigi NCC cadet singna seho ishai shaktuna hokdokiba thoromasida Oza Rita Singhna program conduct tauki School asigi Oza Singh dasu achamba khudol pot piduna Oza Hazil Singh amadi Sankar Ramurthina miyamda taramna oki Miyam punna chaklin saminaraba matung thoramasi loishinki Ngasi Assam Manipuri Sahitya Parisad Hailakandi District Committee na sinlangduna secondary state examination Manipuri medium gi oina awareness camp ama nangi sangai chengbil lalada pangthokre Koizam Sopon Singh Vice President AMSP Central Committee na preside tokiba Kangabam Chandrasekhar retired principal Sanarai Mitei Higher Secondary School na chief guest okiba thoramasida candidate Yankhaini Thoina Saruk Yaki. Maisnam Ninghaiba Singh, Secretary AMSP, Wakram Sailendra Singh, Mizoram Government Teacher, Thangzam Manila Singh, Konsam Ravindra Singh, Amadi Thangzam Haribabu Singh na Wanganki. Parisad Hailakandi District Ki Secretary Konsam Ravindra na Thoramasi conduct tauki. Manipur Legislative Assembly gi Hill Areas Committee da member oizage haiduna Kendra Nipan gi MLA singna haizarakhiba wafam adugi matangda Speaker White Khemchana hable haina order thokiba si chatnaba yaroi masigi matangda Manipur gi Governor da mideng changbinaba veteran politician Okram Joina haizarakli Thawbal Kiam Sifai Thong Ahanbidagi Wushugi Coast Dr. Oinam Sanayai alias Sanayai ma Chahi Yankhayum Doina India gi Sai Yaster Thabak Toriba Masagi Chahi Nipudagi Humpu Pawgi Manung Lariba Wusugi Coast Khudingda Open Challenge Oinam Sanayai Mana Torakle India da Wusu Coasting Politics Yamnamak Tawi Sanarakta Bamadi Haisu Haitaba Mui Kayabu Sai Amadi Yasta Coast Oina Hapchin Badagi Hoki Bachahi Taramanga Sida Wusugi Thak Yamnamak Name Tarak Libani Harakli Assam amadi Mizoram gamkhaida unkhatnari ngai maraksida Northeast Frontier Railway na Hailakandi Faraga Silchar dagi Mizoram gi Vairavi yongna Interstate Passenger Special Train chenbagi warep laukre panbayai COVID number moidna service asi hokiba chahi ama makhai leptuna leirakhibani lakliba September 10 irai nimit tagi chayol amada anirak special train asi chenba horagani Power Grid Corporation of India Limited na Meghalaya da ihan hanboy na Electric Vehicle Charging Station EVCS Corporation asigi Lapalang Shillong da laiba office complex da urep uyung tamkhre Paralympics tanga asisu India gi oina yamna maglaibuk phaban numitni haiba yai nomada gold medal ani phangba masidagi hena nungaiba pau kari lairibage Shooting da Manish Narwal na goal lawkhrabagi matung Pramod Bhagat na su nupagi badminton da goal lawkhre asumna world champion Asian champion amadi world number 1 suoriba Pramod Bhagat Paralympic championship oikhre Shooting da silver amasu lawbangamki aduga badminton da su bronze amaga lawbangamki asumna Tokyo Paralympics da India na goal mariga loinana punna medal 13 phangbangamkhre Panbayai, Noidagi DM Suhasu Hayangumizing Numit Gold Gidamak Sanagadoribani. Parachuting sensation Amasung Tokyo Paralympics India gi double medalist Avani Lekhara Numizing Numit ki closing ceremony da Indian contingent ki oina Mahakna flag bearer oina basu khankre. Election Commission na West Bengal amasung Odisha gi bypoll gi matam laukthokre West Bengal da Bhawanipur yauna seat ahum aduga Odisha gi seat amagi bypoll lagliba September 13 da pangthoklagani aduga October ahum da vote masing thigani panbayai West Bengal gi CM Mamta Banerjee Bhawanipur bypoll da mireb oigani lauthokhrabani Coal exploration process ta seismic surveys naduna coal resource kayamu yamna leibage haibadu khangdoknabagi special enhancement SPE koba anoba software ama Coal India Limited na launch tawkhre Lagliba September 3 Ganesh Festival gi oina Dadar station dagi Konkan region yongna chengadaba special train ama launch tawkhre train asigi maming Modi train kauri Taliban na ISI chief Faiz Hamidpu government sembada yengshina barton tawrakre fibamasida Taliban government asi Pakistan gi khudombida leiba lengak oigadori haibasi mayek senglakle nakhalamromda Taliban gi ahakpa cherak kidana thona phabi Afghan pi kayana ngasisu equal right amadi democracy gi protest leptana changsili
Nakal amaromda Afghan nupisingssu lengak sembada yauhangani haina Taliban hairakre. Cheragasida Afghanistan gi nupi machasing school karakpa hokre adubu makhoigi tungi punsi kari oigadoriba tambangamdri. Panbayai Talibana Afghanistan paishin krabagi matung ahanboina class 6 fauba nupi machasing school tambagi ayaba piki. Nagalamromda National Resistance Force ki luchingba Ahmed Masoodna Taliban gi mayakta changshiliba lanjang asida maki fighter singna kaidongaidasu ninghanaba tawroi Isor freedom amadi justice ki damak soknaba landa chokthaba lairoi amadi gihalakpa khudingmak mayuknagani hairakle Panbayai masi Pakistan media na Panjshir Valley Taliban lokshinkhre haina pungdorakpa pau adugi mayukta resistance luchingba sina hairakibane Aroiba ngasigi tentakpa maroiba pau khara Tripura na yumbu oiduna lakliba November thada Brazil Cultural Festival pangthokadori Dimapur Jubza Railway Line sembagi project lising ani kuntaruki manungda loiragani hairi Pradhan Mantri Narendra Modi UNZA meet ta sarugyananaba lakliba September 2023 US ta chalaba yari Supreme Court ki Collegium da Chief Justice of India NB Ramanana luchingba sina lebagasigi High Court tarani thoida judge oina hapnanaba advocate nifumari aduga judicial officer kunmari puno humpuni pangi list ama propose tawduna ayaba pinaba thagatkre Bangladesh Army Chief numit humni gi India khongchat ki damak Dhaka thadokre New Zealand da COVID ki Delta variant na sibagi pau lakle Amadi Taliban gi matangdadi India na wait and watch policy da chatkadori Haukiba pung kunmari asida India da COVID ki anova positive case lising nifuni thoiga chatruk tarani pan phangki masigi manungda lising kumapan ga chatruk marfuni thoina Kerala khaktadagini India da chahumga kuntra haukiba pung kunmari asida leikidabagi manungda chamaga kuntra mathoi Kerala dagini asuna India da handak COVID ki masing hanadagi khajik hengalakli Kerala da hauzik test positivity rate asi chada 13.5 ne hauzik phawda India da vaccine crore nifuni pan kapthoktuna recovery rate asi chada 33.3 yaukre Awangnopogi state singi manungda Mizoram da chani panga kunmanga Meghalaya da chani ga humpu humdoi Manipur da chahum subna ahum amadi Assam da chonga ga ya nifuni thoi COVID ki anova positive case sing phangki Assam da miyoi tara Manipur da mari amadi Meghalaya da ani leikidabagi report so lakli Ngasi gyana ni Arambai News Guwahati da Maitelongi Pau sandok chaba matang installation zabaga loinana tabiriba singbo amkasu hanna kurunjare